ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯪꯂꯥ ꯂꯪꯖꯦꯜ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯅꯤ ꯈꯜꯂꯨꯏ, ꯃꯪꯂꯥꯟ ꯑꯗꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯪꯂꯥꯟꯗꯨꯕꯨ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯂꯛꯏ꯫ ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯪ ꯍꯪꯖꯩ, ꯄꯥꯎꯈꯨꯝꯁꯨ ꯏꯊꯟꯇ ꯄꯤꯖꯩ, ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯏꯗꯣꯝ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯏꯁꯥ ꯏꯊꯟꯇ ꯋꯥꯌꯦꯟꯅꯕ ꯍꯣꯠꯅꯕꯗ ꯇꯥꯈꯤ ꯑꯋꯥꯕꯁꯨ, ꯏꯊꯟꯇ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ꯫ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕ ꯃꯇꯝꯗꯨ ꯂꯥꯛꯈꯤꯗ꯭ꯔꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯍꯧꯒꯠꯄꯤ, ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯄꯪꯏꯗ ꯏꯀꯥꯏꯖꯔꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯣꯏ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯄꯗ ꯄꯨꯟꯁꯤꯕꯁꯨ ꯈꯪꯍꯟ ꯍꯟꯗꯣꯛꯏ꯫ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯨꯈꯝꯗ ꯅꯥꯟꯕꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯒ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯂꯥꯏꯖꯗ ꯌꯦꯡꯂꯒ, "ꯑꯉꯥꯡ ꯁꯣꯛꯄ꯭ꯔꯣ?" ꯊꯕꯥꯁꯨ ꯐꯠ ꯈꯨꯝꯂꯛꯏ, "ꯃꯃꯥꯏꯅꯦ ꯌꯥꯝ ꯊꯛꯈ꯭ꯔꯕꯣꯅꯦ ꯏꯕꯨꯡꯉꯣ." ꯂꯥꯏꯖꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯏ꯫ "ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯤ ꯈꯣꯡ ꯍꯥꯟꯅ ꯀꯨꯝꯊꯈꯤꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯅ ꯈꯥꯝꯕ ꯉꯝꯕ꯭ꯔꯕ ꯁꯤꯕꯣ? ꯑꯩꯁꯨ ꯏꯀꯥꯏꯔꯤꯅꯤ ꯈꯪꯂꯕꯣ? ꯑꯩ ꯉꯁꯤꯁꯦ ꯆꯣꯞꯄꯗꯤ ꯇꯥꯕ꯭ꯔꯥ ꯈꯪꯗꯦꯕ, ꯄꯪꯆꯣꯞꯇ ꯆꯣꯞꯄꯤ." ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯃꯆꯤꯟ ꯈꯨꯝꯂꯒ ꯈꯤ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯏ꯫ ꯑꯟꯖꯨꯅ, "ꯆꯦꯁꯤꯂꯥꯎ ꯏꯕꯦꯝꯃ, ꯅꯪꯅꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯦ ꯍꯥꯏꯁꯤꯅꯦ꯫ ꯇꯟ ꯇꯣꯠꯄꯒꯨꯝꯅꯦ ꯇꯣꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯃꯔꯧ ꯂꯩꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯝꯃꯒ ꯂꯩꯔꯝꯃꯦ ꯅꯪ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯑꯟꯖꯨꯅ ꯆꯤꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯦꯅꯦ ꯆꯠꯂꯨꯈꯤꯒꯦ." "ꯑꯍꯣꯏ ꯍꯣꯏ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯍꯜꯂꯛꯎꯀꯣ ꯏꯕꯦꯝꯃ." ꯊꯕꯥꯅꯒ ꯍꯥꯏꯔꯤꯒꯗꯨ ꯈꯨꯝꯕꯤꯔꯝꯕ ꯅꯠꯇꯦ ꯑꯍꯨꯝꯗꯣ꯫ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯑꯍꯨꯝꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯃꯃꯥꯏꯗꯨ ꯐꯠ ꯏꯛꯊꯣꯔꯛꯑꯒ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯙꯝꯆꯥ ꯆꯠꯂꯨꯈꯤꯒꯦ." ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯅ ꯃꯉꯛ ꯅꯣꯡꯂꯛꯏ꯫ ꯂꯥꯏꯖ ꯍꯣꯏꯁꯨ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯒ ꯄꯨꯟꯁꯤꯕꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯂꯝꯕꯤꯗ ꯌꯦꯠꯅ ꯂꯥꯛꯏ꯫ ꯂꯥꯏꯖꯗꯨ ꯂꯤꯡꯖꯦꯜꯅ ꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ꯫ ꯂꯥꯏꯖ ꯁꯨꯒꯠꯂꯒ, "ꯀꯩꯅꯣ ꯅꯥꯏꯅꯦꯍꯦ." "ꯀꯔꯤꯒꯤ ꯑꯉꯥꯡꯅꯣꯕ ꯍꯥ?" ꯑꯟꯖꯨꯁꯨ ꯇꯞꯅ ꯑꯣꯛꯂꯛꯏ꯫ "ꯀꯅꯥꯒꯤ ꯙꯝꯆꯥꯅꯣ ꯑꯔꯤꯕꯗꯨꯗ?" ꯑꯟꯖꯨꯅ ꯑꯔꯤꯕ ꯄꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯃꯈꯨꯠ ꯑꯣꯃ ꯁꯥꯋ ꯇꯧꯗꯨꯅ ꯁꯧꯔꯞꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯃꯤ ꯑꯗꯨꯗꯤ ꯁꯨꯝ ꯇꯤꯟꯅꯕꯒꯤ ꯀꯧꯕꯅꯤ꯫ ꯙꯝꯆꯥꯕꯨ ꯀꯌꯥꯝ ꯂꯤꯔꯒꯦ ꯍꯥ? ꯃꯥꯒꯤ ꯆꯍꯤꯗꯨ ꯅꯣꯏꯕꯨ ꯈꯪꯕ꯭ꯔꯣ? ꯅꯣꯏꯅ ꯑꯔꯤꯕ ꯀꯥꯏꯅꯒ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯀꯧꯔꯗꯤ ꯀꯧꯔꯦ, ꯅꯣꯏꯅ ꯊꯧꯔꯣ?" ꯂꯤꯡꯖꯦꯜ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯉꯛꯅ, "ꯑꯦ." ꯑꯟꯖꯨꯁꯨ ꯆꯞ ꯂꯦꯞꯄꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ, "ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨꯒ ꯇꯤꯟꯅꯔꯨꯏꯕ? ꯅꯠꯇꯦ, ꯅꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯙꯝꯆꯥ ꯀꯧꯔꯤꯅꯣ ꯍꯥꯏꯔꯤꯕꯅꯤꯗ꯫ ꯅꯨꯄꯥꯒ ꯅꯨꯄꯤꯒꯅꯦ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯀꯧꯅꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣꯕ?" ꯂꯥꯏꯖꯅ, "ꯏꯃꯥ ꯀꯤꯕꯨ ꯀꯤꯅꯦ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯗꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯁꯥꯡꯅ ꯍꯥꯏꯔꯛꯏꯅꯦ." ꯑꯟꯖꯨꯅ ꯑꯃꯨꯛ, "ꯀꯤꯕꯅ ꯀꯥꯟꯅꯔꯣꯏ, ꯑꯩꯒꯤ ꯋꯥꯍꯪꯒꯤꯅꯦ ꯄꯥꯎꯈꯨꯝꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ." ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯗꯣꯔꯛꯏ, "ꯃꯤ ꯁꯨꯝ ꯇꯤꯟꯅꯔꯤꯅꯤ ꯀꯩꯅꯣ." "ꯏꯁ ꯏꯕꯦꯝꯃ, ꯅꯣꯏꯅ ꯈꯪꯗꯕꯩꯅꯦ, ꯃꯕꯨꯛꯀ ꯈꯨꯐ ꯑꯃ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯒ, "ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯅꯣꯏ ꯑꯅꯤ ꯀꯣꯏꯅꯗ꯭ꯔꯤꯅꯦ? ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ, ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯅꯦ?" ꯑꯟꯖꯨꯅ ꯑꯃꯨꯛ, "ꯀꯣꯏꯅꯗ꯭ꯔꯤ, ꯐꯣꯡꯗꯣꯛꯅꯗ꯭ꯔꯤꯕ ꯃꯥꯜꯂꯤꯍꯦ." ꯂꯥꯏꯖꯗꯨ ꯏꯄꯪ ꯄꯪꯈꯩ ꯈꯨꯝꯗꯣꯔꯛꯏ, "ꯀꯩꯅꯣ ꯀꯣꯏꯅꯕ ꯍꯥꯏꯕꯣ?" ꯑꯟꯖꯨꯅ, "ꯑꯁ ꯑꯣ ꯏꯕꯦꯝꯃ, ꯅꯨꯄꯥꯗꯨꯒ ꯅꯪꯒꯅꯦ ꯂꯐ ꯇꯧꯅꯗ꯭ꯔꯤ ꯍꯥꯏꯕ." ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯋꯥ ꯁꯥꯗꯅ,
ꯀꯗꯥꯏꯗꯒꯤ ꯂꯞꯅꯣꯗ ꯑꯩꯈꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯆꯣꯞꯀꯤꯅꯦ ꯊꯕꯛꯀꯗꯣ ꯇꯧꯖꯗꯦꯀꯣ ꯌꯥꯝ ꯆꯝꯅ ꯂꯣꯏꯅꯖꯕꯅꯤ ꯂꯤꯡꯖꯦꯜꯗꯣ ꯏꯔꯥꯡ ꯍꯧꯔꯛꯏ ꯑꯗꯨꯗꯤ ꯑꯩꯒ ꯂꯞ ꯇꯧꯔꯒꯦꯗꯅ ꯑꯩ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯆꯥꯛꯑꯦ ꯃꯁꯛꯀꯗꯣ ꯑꯃꯨꯛꯇꯣꯏꯕ ꯑꯟꯖꯨ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯌꯦꯡꯕ ꯀꯣꯔꯤꯌꯟꯒꯤ ꯍꯦꯔꯣ ꯄꯥꯛ ꯁꯤꯑꯣꯖꯨꯟꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯟꯖꯨꯁꯨ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯩꯅꯦ ꯃꯥꯜꯂꯤꯅꯦ ꯑꯗꯣ ꯃꯥꯅꯗꯤ ꯈꯔ ꯀꯨꯆꯨꯗꯣ ꯗꯥꯛ ꯑꯣꯏꯁꯤꯜꯂꯦ ꯕ꯭ꯂꯦꯛ ꯄꯥꯛ ꯁꯤꯑꯣꯖꯨꯟ ꯀꯧꯔꯁꯤ ꯑꯗꯨꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯥꯏꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯀꯩꯅꯣ ꯄꯥꯛ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯅ ꯈꯪꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯤꯡꯖꯦꯜ ꯂꯥꯏꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯂꯥꯏꯖꯥ ꯅꯣꯏꯒꯤ ꯗꯝꯆꯥꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯤꯡꯖꯦꯜꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯌꯥꯝ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯑꯍꯟꯒ ꯁꯥꯔꯒ ꯂꯤꯡꯖꯦꯜꯗ ꯉꯥꯡꯊꯔꯛꯏ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤ ꯌꯥꯝ ꯑꯍꯟꯅꯤ ꯅꯣꯏꯒꯨꯝꯕ ꯊꯣꯠ ꯂꯥꯎꯕ ꯑꯉꯥꯡꯅꯅꯦ ꯆꯒꯠ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯍꯟꯒ ꯁꯥꯗꯅ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯁ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯏꯕꯦꯝꯃ ꯃꯤꯒꯁꯦ ꯌꯥꯝ ꯊꯤꯅꯅꯦ ꯐꯨꯈ꯭ꯔꯖꯥꯅꯤꯡꯉꯣ ꯑꯩꯗꯤ ꯀꯤꯖꯕꯅ ꯑꯟꯖꯨꯗꯣ ꯌꯥꯝ ꯀꯤꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯂꯥꯏꯖꯥ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯌꯥꯝ ꯀꯤꯖꯩꯌꯦ ꯌꯥम साथीबने लिंगजेलना अमुक अदु लाइजा माना मिफुबदो नंग उरबा इमा मसक्तुगा याम फजरगा बेट ओइरमलबा याम गिजैये लाइजा इकोम कोमना खुमलाए उहुद्रिदा सुम मीना हाइनाबगी ताबगी वानी अंजुदो लाइजागी वादुदा सौरांगना करिया नंग हालगे अंजुने लाइजदो किन्न थिनगे तौरई लाइजसो होतने चेनख्रे असुमना अंजुगा लिंगजेलगसो फिरोल होंदोकनारगा लिंगजेलगी फमुंगदा फमलगा अवा नुंगाई वारी सानरी अहोमदुना अमुक अमुक नोकलकपदा इमुंगदो पुमनिन हेकनिल्ले लिंगजेलना मपागी फोन लौरकअगा पाक सिओजुनगी फोटोदो लाइजदा येंगहल्ले लाइजसो यामुन्ना येंगलगा असिदि धामचा फजना माले है ब्लैक पाक सिओजुन काइनगा अखोई दमचासो यामुबो ओइदबनी है नोइना पंगाई दाइबिरे लाइंजना पुनसिबा कंखटबा वंगांगदो ताबदा अनिदोसो लोटना जिरोल तौनै पुनसिबासो थबागा ngaiha kwari sanaraga yumda halae numidangi matamni पुनसिबागा अहेनबागा फोन दा वारी सानरी अहेनबना नचौबो नोइ दिबिरमदागा चत्रबो नहानों मचलुई अहि तंदना कोइना लेरमद्रेदा सुमहले हेनबा थोइबिगी वादो पलानो यारे अया करिगिनो याम तुट हंगलमिदा थरोयनबी अनसांगयनबीदी कमाइना तौरिबा चत्रबो चलिदा करिगी चलोदिनो मी थवा यावने चचरिनी सबबास दाचौबा नंग कइनो मखन ममालिदा एनबा यम तानिंगदेको रणबीरगा नंगसिना वखल वांगनबसिना कैमता खंजदबा इसे नोइनी चंगदना नमदना ngang नुसिहंदोरे इस असिंग बोयरमदागिने वखनी दाचौबा नंग अंगांगदो कोइबो सोइद्रबना इसेनैने नाइखोसे नंग कारंदुने अमता तोको उसोबदो फजना कटखिब्रो कटख्रे दाचौबा माचौदो याम कप्पे पुनसिबा तोमिन ngaihak lei ngaihak leiraba matung enba ai thamlage ayang फजना लाओको ai एयरपोर्ट ता ngairamlage ai दाचौबा अनिदो फोन थमनख्रे पुनसिबा महौसागम सिगरेट बॉक्स तो पुथोकलगा थकपा हवे तेंजाददा पुनसिबागी फोन दो कॉल अमा लाए पुनसिबासो मखुत नामदुना फोन दो पाइखतलगा हेलो ममा कई लेरगे रितुना सना नंगबो हयेंग थबक लेब्रो रितु लेंबीगी ममानबीनी पुनसिबाना कई लेरगे ममा थबक हाइदे हयेंग एयरपोर्ट ता अखोई इमा खोई लोबो चलुगेना तौबनी अदु खक्ति लइये इहे अदुदी याम फरे नेंसीदो हयेंग थोरकदबनी नंग ककासो थबक लेरबा लोबो चटपिनबा कनामता लेत्रे अदुगी इचादा हाइरइनिने आइगिसे अया हयेंगसे नेंसी होई लानी हाइरोइमा याम हराउइदा तौरिसे अदुदी केम खनबिरुरनुको ममा आई अखोई मा होई लोबो चटपदुदा अदुम पुना पुरागी ओंथोकना नुंगाइरिदको फरे फरे दुदी ममा ने फोन थमलगे को असी हाइरगे रितादो फोन थमनख्रे
ꯄꯨꯟꯁꯤꯕꯁꯨ ꯊꯛꯂꯝꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯂꯣꯡꯅ ꯇꯨꯝꯊꯩ꯫ ꯄꯨꯟꯁꯤꯕ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥꯅ ꯃꯥꯕꯨ ꯁꯦꯟꯅꯈꯤꯕ, ꯃꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯈꯤꯕ, ꯅꯦꯟꯁꯤꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯃꯤꯟꯅꯔꯛꯄ, ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯃꯥ ꯈꯛꯇ, ꯅꯦꯟꯁꯤꯒꯤꯅ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯥꯛꯄ꯫ ꯅꯦꯟꯁꯤꯅ ꯃꯄꯥꯗ ꯂꯩꯅꯖꯕ ꯎꯔꯒ ꯃꯥꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯗ ꯃꯃꯥꯕꯨꯁꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥ ꯈꯛꯇꯔꯣ? ꯑꯩꯒꯤꯗꯤ ꯕꯕꯥ ꯂꯩꯇꯕ꯭ꯔꯣ? ꯑꯩꯕꯨ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯔꯣ? ꯏꯃꯥ, ꯅꯪꯅ ꯕꯕꯥꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯕꯕꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯜꯂꯨꯕ ꯈꯨꯗꯤꯡ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯅꯠꯇꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯕꯕꯥꯗꯤ ꯑꯁꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯠꯇꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯊꯤꯈꯤꯒꯅꯤ, ꯑꯩꯒꯤ ꯏꯄꯥꯕꯨꯗꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯄꯥꯗꯨ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯖꯒꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯑꯩꯕꯨ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯑꯣꯏꯕꯅꯔꯣ ꯏꯃꯥ? ꯋꯥꯍꯪꯁꯦ ꯑꯗꯨꯃꯛ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯗ ꯍꯪꯗꯨꯅ ꯂꯩꯔꯦ ꯏꯃꯥ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈꯤꯕꯅ ꯄꯨꯟꯁꯤꯕꯅꯁꯨ ꯃꯄꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯪꯉꯨꯔꯕꯁꯨ ꯂꯦꯝꯕꯤꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝ, ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ, ꯅꯪꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯤ ꯅꯠꯇꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯣꯡꯃꯇ ꯄꯤꯕꯤꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯦ, ꯃꯁꯥꯗꯨ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯇꯧꯐꯝ ꯈꯪꯗ ꯑꯍꯤꯡꯗꯨꯗ ꯃꯃꯥꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯏ꯫ ꯂꯦꯝꯕꯤꯁꯨ ꯃꯆꯥꯅ ꯃꯇꯝ ꯆꯥꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯌꯥꯝ ꯊꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯂꯦꯝꯕꯤ ꯌꯥꯝ ꯄꯥꯈꯠꯅ, "ꯏꯆꯥ ꯁꯅꯥ, ꯏꯆꯥ ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ." "ꯑꯍꯥꯎ, ꯀꯩꯗꯧꯔꯒꯦ ꯃꯤ ꯁꯅꯥ ꯅꯪꯕꯣ?" ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ. ꯏꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯣ. ꯑꯩ ꯄꯣꯊꯥꯕ ꯌꯥꯝ ꯔꯦꯡꯒꯤ." ꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ "ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ. ꯁꯛꯂꯛꯀꯦ. ꯏꯃꯥꯒꯤ ꯁꯅꯥ ꯃꯤꯠ ꯎꯏꯁꯤꯜꯂꯕꯣ?" "ꯎꯏꯁꯤꯜꯂꯦ ꯏꯃꯥ." ꯂꯦꯝꯕꯤꯁꯨ ꯅꯥꯎꯁꯨꯝ ꯏꯁꯩꯗꯨ ꯇꯞꯅ ꯁꯛꯄ ꯍꯧꯔꯛꯏ꯫ "ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖ ꯊꯋꯥꯟꯕꯨ ꯅꯣꯏꯒꯤ ꯃꯔꯛꯇ ꯏꯆꯥ ꯁꯅꯥꯁꯨ ꯌꯥꯎꯍꯟꯒꯦ. ꯊꯥꯕꯨꯡꯇꯣꯟ ꯊꯥ ꯅꯪꯕꯨ ꯇꯥꯕꯔꯣ ꯏꯆꯥ ꯁꯅꯥꯒꯤ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪꯗꯤ ꯊꯥꯗꯕꯤꯔꯛꯎ ꯊꯥꯖ ꯅꯪꯅ ꯃꯃꯥꯒꯤ ꯃꯆꯥ ꯁꯅꯥꯗꯤ ꯅꯤꯡꯊꯧꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯤ. ꯊꯥꯕꯨꯡꯇꯣꯟ ꯏꯆꯥ ꯅꯤꯡꯊꯧꯅ ꯆꯥꯎꯔꯒ ꯃꯃꯥꯕꯨ ꯂꯨꯅ ꯇꯧꯔꯛꯎ. ꯂꯦꯝꯕꯤ ꯏꯁꯩꯗꯨ ꯁꯛꯄ ꯂꯣꯏꯔꯛꯄꯗ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ. ꯄꯨꯟꯁꯤꯕꯁꯨ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ. ꯂꯦꯝꯕꯤ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯑꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ. ꯑꯩꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯁꯦ
ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯃꯃꯥ ꯑꯩ ꯈꯛꯇꯅꯤ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦꯗꯀꯣ ꯅꯣꯡꯁꯦ ꯉꯥꯜꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯂꯦ ꯏꯆꯥꯕꯨ ꯎꯅꯤꯡꯉꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯑꯟꯖꯨ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯎꯔꯥꯎ ꯊꯔꯥꯎ ꯀꯧꯔꯛꯏ ꯑꯟꯖꯨ ꯍꯥꯏꯕꯤ ꯂꯝꯀꯦꯠꯂꯝ ꯍꯥꯏꯕꯤ ꯊꯣꯔꯛꯎ ꯂꯥꯎ ꯉꯥ ꯐꯥꯔꯨꯁꯦ ꯑꯟꯖꯨꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯍꯦ ꯀꯩꯗꯧꯔꯦ ꯇꯦꯡꯉꯥ ꯃꯥꯟꯕꯤ ꯅꯊꯤꯕꯣꯡ ꯉꯥ ꯐꯥꯔꯨꯁꯦ ꯃꯈꯥ ꯊꯪꯕ ꯏꯅꯦ ꯊꯔꯣꯏ ꯍꯣꯏꯒꯤꯅꯦ ꯔꯤꯡꯕꯥꯟꯗꯣ ꯁꯤꯠꯂꯦꯌꯦ ꯂꯤꯡꯖꯦꯜꯁꯨ ꯍꯧꯔꯨꯁꯦ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯣꯅꯦ ꯂꯝꯀꯦꯠꯄꯤ ꯅꯪꯕꯣ ꯑꯟꯖꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯂꯐꯣꯏ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯆꯠꯁꯤ ꯁꯅꯥ ꯏꯕꯦꯝꯃ ꯑꯟꯖꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯐꯣꯏꯗꯨ ꯎꯕꯗ ꯂꯥꯏꯖꯗꯣ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯗꯨꯅ ꯑꯟꯖꯨ ꯂꯐꯣꯏꯗꯣ ꯑꯩ ꯆꯥꯔꯒ ꯄꯤꯔꯛꯑꯣ ꯑꯟꯖꯨ ꯂꯥꯏꯖꯗ ꯄꯩꯅ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯤꯔꯦꯗꯀꯣ ꯅꯪ ꯅꯊꯟꯇ ꯆꯥꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯂꯤꯡꯖꯦꯜ ꯀꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯂꯥꯏꯖ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯟꯖꯨ ꯑꯩ ꯉꯔꯥꯡ ꯆꯔꯥ ꯍꯦꯜꯂꯦ ꯕꯕꯥꯒ ꯏꯃꯥꯒ ꯈꯠꯅꯕꯒꯤ ꯑꯟꯖꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨꯗ ꯂꯥꯏꯖꯅ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯐꯣꯏꯗꯣ ꯂꯥꯏꯖꯗ ꯄꯤ ꯁꯤ ꯆꯥꯔꯒ ꯂꯩꯔꯝꯃꯣ ꯑꯩ ꯌꯨꯝꯗꯒꯤꯅꯦ ꯄꯩꯁా ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨꯗꯨ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯌꯨꯝꯗ ꯀꯟꯅ ꯆꯤꯟꯁꯤꯟꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯑꯟꯖꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯟꯖꯨꯁꯨ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯛꯏ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯂꯥꯏꯖ ꯀꯩꯅꯣ ꯅꯪꯅ ꯂꯐꯣꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤꯗꯨꯕꯣ ꯑꯉꯥꯎꯕꯤ ꯆꯥꯔꯣꯅꯦ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯅꯪꯕꯣ ꯍꯣꯔꯦꯟ ꯑꯣꯏꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤꯗ ꯑꯣꯛꯇꯕꯤ ꯅꯪ ꯆꯥꯔꯣ ꯍꯥꯏꯅ ꯑꯩꯅ ꯉꯁꯥꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯝꯃꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯗꯨꯕꯣ ꯅꯄꯥ ꯁꯅꯥꯍꯜꯗꯣ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯤꯕ꯭ꯔꯥꯕ ꯅꯪꯕꯣ ꯑꯟꯖꯨꯒꯤ ꯐꯥꯒꯤꯗꯨꯗ ꯂꯥꯏꯖꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯂꯐꯣꯏꯗꯣ ꯆꯥꯕ ꯍꯧꯏ ꯑꯟꯖꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯨꯄꯥ 10ꯗꯨ ꯄꯨꯊꯣꯛꯑꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯤꯅ ꯂꯤꯡꯖꯦꯜ ꯀꯧꯔꯒꯅꯦ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯇꯟ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯂꯤꯡꯖꯦꯜꯕꯨ ꯀꯧꯔꯨꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯇꯟ ꯆꯥꯃꯤꯟꯅꯔꯒ ꯄꯥꯠꯇ ꯀꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥ ꯂꯥꯛꯀꯅꯤ ꯈꯟꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯠ ꯁꯠ ꯇꯧꯏ ꯄꯨꯟꯁꯤꯕ ꯃꯃꯥꯒ ꯃꯥꯒꯇ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯃꯃꯥꯅ ꯃꯁꯥ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯄꯨꯟꯁꯤꯕꯁꯨ ꯍꯩꯕ ꯍꯩꯇꯕ ꯊꯕꯛ ꯂꯣꯏꯅ ꯍꯣꯠꯅꯩ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯍꯩ ꯄꯨꯟꯁꯤꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯐꯤꯔꯣꯜꯗꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯅꯦꯟꯁꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯍꯣꯏ ꯂꯧꯕ ꯂꯥꯛꯏ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯁꯥ ꯈꯪꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯆꯤꯟꯗꯨꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯎꯕ ꯐꯪꯗꯧ ꯃꯥꯟꯗꯦ ꯅꯪꯒꯤ ꯁꯣꯅꯣ ꯆꯨꯕꯤ ꯅꯇꯧꯗꯣ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯤꯛ ꯆꯥꯕ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯕꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕꯤꯔꯤꯕꯁꯤ ꯃꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯄꯨꯟꯁꯤꯕ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯑꯦꯌꯔꯄꯣꯔꯠ ꯌꯧꯗ꯭ꯔꯤ ꯂꯝꯕꯤꯗꯅꯤ ꯑꯍꯦꯟꯕꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯟꯁꯤꯕ ꯐꯣꯟ ꯑꯣꯛꯂꯒ ꯂꯥꯎ ꯊꯥꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯍꯦꯟꯕ ꯌꯧꯔꯛꯑꯕ ꯌꯧꯔꯛꯑꯦ ꯇꯥꯆꯧꯕ ꯀꯗꯥꯏ ꯌꯧꯔꯛꯑꯒꯦ ꯒꯦꯠ ꯌꯧꯔꯛꯇ ꯉꯥꯏꯔꯤꯌꯦ ꯉꯥꯏꯔꯝꯃꯨ ꯉꯥꯏꯍꯥꯛ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯆꯪꯂꯛꯏ ꯃꯃꯥ ꯂꯦꯝꯕꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯄꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯕꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯃꯑꯣꯡꯗ ꯄꯨꯟꯁꯤꯕ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯦꯝꯕꯤꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯒ ꯂꯦꯝꯕꯤꯒꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯍꯦꯟꯕ ꯂꯛꯅꯔꯛꯏ ꯏꯁ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏ ꯗꯥ ꯑꯆꯧꯕꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯍꯦꯟꯕꯒꯤ ꯃꯃꯥ ꯔꯥꯁꯤꯅ ꯆꯩꯍꯜꯂꯛꯏ ꯑꯉꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦꯍꯦ ꯅꯪꯕꯣ ꯅꯪ ꯗꯥ ꯑꯆꯧꯕꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯃꯥꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯅꯤ ꯂꯦꯝꯕꯤꯅ ꯄꯨꯟꯁꯤꯕꯕꯨ ꯇꯞꯅ ꯊꯥꯗꯣꯛꯑꯒ ꯃꯆꯥꯕꯨ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯅꯥ ꯅꯪ ꯅꯌꯥꯡ ꯀꯪꯁꯤꯟꯕ ꯃꯥꯜꯂꯤꯅꯦ ꯑꯩ ꯂꯩꯇꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯑꯃꯠꯇ ꯅꯥꯏꯔꯝꯂꯔꯣꯏ ꯃꯇꯨꯡꯗ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅꯅꯦ ꯏꯃꯥ ꯆꯠꯂꯔꯣꯏ
ꯆꯠꯄ ꯇꯥꯔꯕꯁꯨ ꯏꯆꯥꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯏꯃꯥ ꯗꯥꯆꯧꯕ ꯈꯔ ꯅꯧꯔꯗꯤ ꯌꯥꯔꯦꯗ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤꯗ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯍꯦꯟꯕ ꯅꯦꯟꯁꯤꯗꯣ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯐ꯭ꯂꯥꯏꯠꯇꯨꯗ ꯌꯥꯎꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯃꯃꯥ ꯔꯤꯇꯨꯅ ꯅꯦꯟꯁꯤꯒꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯅ ꯍꯥꯏꯔꯛꯄꯅꯤ ꯑꯍꯩꯃ ꯏꯆꯥ ꯅꯦꯟꯁꯤꯕꯨ ꯉꯁꯤ ꯂꯥꯛꯀꯗꯕ ꯑꯣꯏ ꯑꯃ ꯊꯣꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯑꯁ ꯑꯗꯨꯏ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯗꯣꯏꯕ ꯑꯣꯟꯊꯣꯛ ꯇꯟꯈ꯭ꯔꯦꯗ ꯃꯁꯛꯇꯨꯒ ꯔꯥꯁꯤꯅ ꯅꯪꯅ ꯃꯤ ꯅꯣꯛꯅꯕꯁꯦ ꯅꯣꯛꯅꯩꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯅꯗꯤ ꯅꯁꯛꯇꯨ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯑꯍꯦꯟꯕꯗꯣ ꯃꯁꯥꯒꯗꯣ ꯃꯨꯛꯇꯅ ꯍꯥꯏꯔꯛꯏ ꯐꯖꯗ꯭ꯔꯣ ꯏꯃꯥꯒꯤ ꯃꯆꯥꯅꯦ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯅꯣꯛꯅꯕꯤꯔꯗꯤ ꯃꯤꯅꯗꯤ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯅꯗꯧꯔꯤꯒꯦ ꯇꯟꯖꯥꯗꯨꯗ ꯅꯦꯟꯁꯤ ꯊꯣꯔꯛꯄꯗꯣ ꯄꯨꯟꯁꯤꯕꯅ ꯎꯔꯦ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯕꯗꯨ ꯆꯪꯁꯤꯜꯂꯛꯏ ꯅꯦꯟꯁꯤ ꯎꯕꯗ ꯑꯍꯦꯟꯕꯗꯣ ꯃꯆꯤꯟꯗꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯒ ꯑꯀꯣꯠꯄꯤ ꯉꯥꯛꯇ ꯈꯪꯒ꯭ꯔꯥꯎ ꯃꯀꯛꯁꯤꯒ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯁꯣ ꯌꯥꯝ ꯎꯠꯆꯅꯤꯡꯕꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯥꯅꯗꯤ ꯐꯖꯔꯕꯅꯤꯗꯣꯅ ꯈꯟꯖꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯤꯕ ꯑꯍꯦꯟꯕ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯂꯦꯝꯕꯤꯅ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯅꯨꯡꯁꯤꯅ ꯆꯩꯔꯛꯄꯅꯤ ꯅꯦꯟꯁꯤ ꯄꯨꯟꯁꯤꯕꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯉꯛꯅ ꯀꯧꯔꯛꯏ ꯄꯨꯟꯁꯤꯕ ꯅꯦꯟꯁꯤ ꯀꯟꯅ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯗꯨ ꯍꯩꯅꯗꯅ ꯇꯞꯅ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯦꯟꯁꯦ ꯅꯪ ꯅꯁꯛ ꯌꯥꯝ ꯑꯣꯜꯂꯝꯃꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤꯉꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯑꯁꯤꯗ ꯂꯩꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒꯗꯤ ꯅꯪ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯅꯦꯟꯁꯤꯒ ꯄꯨꯟꯁꯤꯕꯒ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯦꯟꯁꯤ ꯂꯦꯝꯕꯤꯗ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯤ ꯂꯦꯝꯕꯤꯁꯨ ꯅꯦꯟꯁꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯏꯆꯥꯗꯤ ꯀꯨꯏꯔꯦꯗ ꯀꯣꯛꯎꯗꯕ ꯃꯁꯛ ꯑꯁꯤꯅ ꯌꯥꯝ ꯐꯖꯔꯝꯃꯤꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯛꯄꯒꯤ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯋꯥꯔꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯍꯜꯂꯛꯏ ꯂꯦꯝꯕꯤ ꯍꯣꯏ ꯍꯥꯟꯅ ꯊꯤꯜꯂꯝꯂꯒ ꯄꯨꯟꯁꯤꯕꯅ ꯅꯦꯟꯁꯤꯕꯨ ꯑꯃꯨꯛ ꯊꯤꯟꯕ ꯂꯥꯛꯏ ꯂꯝꯕꯤꯗꯅꯤ ꯅꯦꯟꯁꯤꯅ ꯄꯨꯟꯁꯦ ꯅꯪꯗꯤ ꯅꯩꯔꯒ ꯂꯩꯔꯝꯃꯦꯅꯦ ꯍꯦꯔꯣ ꯀꯨꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁ ꯑꯗ ꯇꯥꯏꯌꯦ ꯅꯪꯁꯨ ꯌꯥꯝ ꯍꯣꯡꯂꯝꯃꯦ ꯅꯁꯛꯁꯨ ꯃꯌꯥꯝ ꯑꯃ ꯐꯖꯊꯣꯛꯑꯝꯃꯦ ꯉꯧꯁꯨ ꯉꯧꯔꯣꯛꯀ ꯉꯧꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯃꯤꯟꯅꯈꯤꯕꯗꯣ ꯌꯥꯝ ミꯁ ꯇꯧꯋꯤ ꯉꯁꯤꯗꯤ ꯅꯪꯗꯤ ꯅꯣꯡꯃꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄꯒ ꯅꯠꯇꯦꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯅꯪꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯣꯊꯥꯍꯜꯂꯦ ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯅꯤ ꯑꯗꯣ ꯄꯨꯟꯁꯦ ꯑꯩꯗꯤ ꯌꯨꯝꯗ ꯌꯥꯎꯁꯪ ꯌꯥꯎꯔꯛꯇꯕ ꯀꯨꯏꯔꯦ ꯍꯟꯗꯛ ꯈꯛꯇꯅꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯗꯣꯏꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯎꯁꯪꯗ ꯀꯣꯏꯕ ꯆꯠꯁꯤꯀꯣ ꯑꯣꯍꯣꯏ ꯆꯠꯁꯤ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯂꯦ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯈꯨꯡꯒꯪꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯇꯣ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯐꯪꯍꯟ ꯇꯥꯔꯦ ꯋꯥꯈꯜꯒꯁꯦ ꯄꯪꯅꯨꯡꯇ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯁꯥꯟꯇꯤ ꯌꯥꯝꯅ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯅꯦꯟꯁꯤ ꯄꯨꯟꯁꯤꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯣꯏ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯦꯟꯁꯤꯗꯨ ꯄꯨꯟꯁꯤꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯦꯟꯁꯤꯅ ꯌꯦꯡꯂꯤꯕꯗꯣ ꯄꯨꯟꯁꯤꯕꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯦꯟꯁꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯅꯦꯟꯁꯤꯒ ꯄꯨꯟꯁꯤꯕꯒ ꯆꯪꯃꯤꯟꯅꯔꯛꯏ ꯔꯤꯇꯨ ꯃꯈꯨꯠꯇ ꯈꯕꯔ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠꯇꯨ ꯈꯦꯠꯂꯒ ꯈꯕꯔ ꯆꯦꯗꯨꯗ ꯆꯨꯔꯒ ꯅꯦꯟꯁꯤꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯅꯦꯟꯁꯤꯁꯨ ꯃꯩꯗꯨ ꯀꯥꯜꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯅꯦꯟꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯅꯦꯟꯁꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥ ꯈꯨꯜꯂꯤ ꯑꯗꯨꯒ ꯔꯤꯇꯨꯒ ꯔꯦꯝꯕꯤꯒꯁꯨ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯄꯨꯟꯁꯤꯕꯕꯨ ꯅꯦꯟꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯅ ꯅꯨꯡꯁꯤꯖꯅ ꯂꯥꯛꯈꯤꯕꯅꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯃꯃꯥ ꯔꯤꯇꯨꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯈꯤ ꯔꯤꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯨꯃꯛ ꯊꯦꯝꯂꯛꯈꯤꯕꯅꯤ ꯅꯦꯟꯁꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯑꯒ ꯄꯨꯟꯁꯤ ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯦꯟꯁꯤꯗꯤ ꯆꯪꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯇ꯭ꯔꯣꯂꯤꯗꯣ ꯃꯥꯡꯒꯣꯜꯗ ꯊꯝꯂꯝꯂꯒ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯦꯟꯁꯤ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯆꯥꯛ ꯆꯥꯈꯤꯗꯣꯏꯅꯦ ꯄꯨꯟꯁꯤ ꯁꯅꯥ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯀꯣ ꯃꯃꯥꯅ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯄꯗ ꯉꯥꯏꯍꯧꯔꯤꯌꯦ ꯑꯩ ꯃꯇꯨꯡꯗ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯃꯃꯥ ꯅꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯃꯥ ꯍꯥꯏꯅꯒꯦ
ehen boy su lairi doni nang ka su laide ngasidi akhoi doina pulap charasi do punsi bana khumba nang dringai rituna lembi da phone tawri lembi na ritua kari haininge rituna icha sana si akhoi de ngasidi chak chaminarage do aisu halakpada ngairi matung doina akhoi pulap charasi nang shauranu ritu saurapna is aina nongmatang icha se chak chaminage haibasida nangni abiraktrine ba phare phare khanglabani na is ritu nang sidiba saugan krehe kaigino adu gamna sauri dubo phare phare chaminaru lembi so yaning badina te adubo ritu na sauraga hairakpaduda hek yadaba ngamjadabagine chaminaru haikribani punsi bado upai leitre mamana so ayama pirak abanina chak charaga hanba taki asomdana ahum dunga pharuraga laijagi luching makhada waiting setuda nga yolle phana thingzilaklabani adubo punsi badi lakpa kawba naidre numit tasilakadawre anjuga lingjilgado saugalai laijada ngangba haugalai anjuna hauzu phawlak da banu pa dubo sumngai raga lekhi trokoi ba lingjil na amo haigam dana laija noi black box suit do lakto mandre da aina uning nisiga mana de kamte khangbi de ba laija do khangsau saugalai is nan yam uning ladine laktra sanu asi hairaga laija do machin ga do tumthoaga su lakta boyu ko ai ki thamogi god anju laija da yenglaga kaino nang na sauri do na kari sauri ngai lege ba laija nangi sei noi damsa do pamba malida pamde ko mi sumchumna loina bane adonjo lingzel na damcha bu yam pamli ne na torok paduda aini yam sauri na isina kaigino sibo lingjel na he ngaubi adudine nang nupa do pamli bani ne soidre anjo masa kangda nungsibagi huthe laija na as pame de hairakanu da sum songning be wani nangi wangang nate mahalak so sum songning anjuna daring jay noi nupa do aswai de munawro ai ta ba do wade lai jiga lingjel ga do yetna leiringai nupa macha ama cycle tonglaga waiting set tu gi manak tu da cycle do na left lari nupa do cycle de gi kumthara aga nga ki dai jege ba